Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Rajagi Environment amasung Climate Change Mantri Thongam Bishwajit na hairi aikoi miyoibana nungai yaifaba punsi mahing amada hingnabagidamak wetland kanba haibasi isa gi tawdaba yadraba thawdangni. Imphal West Zilagi Kadangbanda mamang thagi kuntrada lekidaba kun ngakpa miyoy anigi haksang ngasi leiron chankre. Mamang sahigi me maridagi lep luraba Ziribam Khongsang Train Service amukhana chilhanaba sem saba hore. Pradhan Mantri Narendra Modi na hairi English ingani nipu tareta Bharat asi malemda mangjil thaba amadi chakwatpa Vikshit Bharat ohenaba honari amasung Sangsad ki budget mipam hawdokpa numita Rashtrapati Draupadi Murmu na thamkiba warol sing Lok Sabha amasung Rajya Sabha na khanaba hawkre. Rajagi Environment masung Climate Change Mantri Thongam Bishwajit na hairi aikoi miyoibana nungai yaifaba punsi mahing amada hingnabagidamak wetland kanba haibasi isa gi tawdaba yadraba thawdangni. Maramaduna Manipurda lariba wetland sing kanaba amadi yokhatnaba sarkarna thawrang kaya paikhatpa hore. Lamphel Patki NIT East Campus ta ngasi pangthokpa malemgi wetland numit thawramda mantri na hai malemgi oina mahausa gi khal kahandana thamba haibasi miyoiba khunai tangai phadaba amani. Sarkarna Lamphel Pat asi nauna semgalakpadagi pat asida anobu uche kaya lamlapna pairaktuna saktaraba hore. Mangna hai rajya asida wetland chamngamuk lerambadagi ngasidi wetland gi masing asi yamna hanthare. Adumakpu sarkarna wetland kannaba akanba thabak paikhatle. Tawbatabu masida mari lenaba bibak sing khaktana miyamgi achaw mateng yaudana ngamloi. Sri Bishwajina lamdamasigi akoibagi phibam Phana thamnaba mipum khudingmakna u pambi thabagi hainabi lehenaba appeal tawki. Kunama collective oina punchale harkana mafam da lairiba degraded tawriba lairiba wetland singse punna seminabagi tanja do oire adum seminabasi habagi photo khulawdo imamda oina message oina aisenda ku pamje aduna khogi lairiba akhoi ecology aduga towan by khogi laiba environment lairiba koiba lairiba miyoiba da akhoi even water quality do oiro natragana akhoi domestic use do oiro natraga environment how riba how check natraga u pambi sing da karakado pot mai byam sing se masi matam ki karakala abane ba aduna ngasi dekho da directly karike da mutno khona ngasi u pambi thagada bani aduga ko environment protection tawada bani hare pose ko mi da karak ko dune helman badaki ngasi hare pone habe se ko miyam pulmangna ko khanda bina bagi matam yore habe tu ko ngasi ki tanja asi logjaraga miyam da ningseng bo ene thamje Thormadu te saru yakiba Water Resources Mantri Awangbong Nyumai na hai akoibada leriba jiba sing yaudana miyoiba khaktana malemda hingba yaroi miyoibagi punsiga jiba taiga mari lenai haibasi aikoi khudingmangna kaidongnungda kawroidabani. Mangna hai wetland singda ujek makhal kaya laktuna chaktarambani adubu wetland sing asi mangsilakpadagi ujek sing pairakpa lepki. Masi aikoi miyoibana thokhanbani. Mantri na hai akoibagi khal kaitharagliba asi aikoina ningthinda sena haudrabadi tungda awaba kaya mayuknagani. Rajya Sarkar ki Directorate of Environment and Climate Change na sinba thawram asida tongan ba sarkar ki makok thongba official kaya saruk yaki. Mapal thawram Rajya Mantri Dr. Rajkumar Ranjan Singh na malemgi wetland gi numit ka mari lenyana Rajya Sarkar bu thagatpa phongdorakli. Social media da thagatpa warolamada mantri na hai Rajya Sarkar na Lamphel Patpu mahusa gi oiba phibamda semgatnaba hotnabada lawba thawdang hidamak thagattaba ngamloi. Masina Imphal Saharda haukiba sahi kayada khanghaudana ising isaw thokpadagi awabasing mayoknarambadudagi sapharagani. Manipur University gi Forestry amasung Environmental Science Department na sinduna malemgi wetland numit ngasi pangthokre. Wetland and Human Being haiba nungyoiba wakhalonda numit asi pangthoki. Thawram asigi sarukama oina mahirui singi thawram kaya pangthoki. Masiga lonyana wetland gi oiba film amasu utki. Quiz contest amasung extempore changdamnabada makok mathang taraba singda manama thumsu yenthoki. All Loktak Lake Areas Fishers Union Manipur Alapum amasung Champu Khangpok Floating Village Welfare Committee na sinduna malemgi wetland numit ngasi Loktak Patki Champu Khangpok Floating Village ta pangthokre. Thormaduda saru yakiba LDA gi chairman Ashwini Kumar na ain gi wangmada electric current sizinaduna nga amasung water bird phaba tokpinaba appeal tawki.
Bisnupur Jilagi Thanga Hauring Chingyada Malemgi Wetland Numit Loktak Fisheries Wetland Association Center for Research Amasung Advocacy Manipur United Voluntary Youth Council Go Green Group na sinduna ngasi pangthokre thormaduda Loktak Pat kanbada maphamadug akoibada leriba miyamna lawgadaba thawdang sing amadi sarkar gi tawpham thokpa thabak singi matangda khanaki ngasi Malemgi Wetland Numit palanga mari lainana Akashwani Imphal gi ipau kangbunu puthokpa akhanaba thawram World Wetland Day na lakpada Manipur Hauzik Nihaki Matung Pung 8 Yankai Taba Matamda Sandokani Tauramasi Akashwani Imphal gi YouTube channel dasu live streaming tawgani Imphal West Zilagi Kadang Banda Mamang Thagi Kuntra da Laikidaba Khun ngakpa miyoy anigi haksa ngasi Kadangban Mahadev Singda Leiron Chankre Laikidraba Nongthombo Michael Dev amasung Maisnam Ibomsa Khaba Aniasi Kadangbanda Khul ngaklingaida Singthaktagi Khulai Paiba miyoy singna Nongmaina Kaptun Hatkibani Haksang Singadu postmortem tawraba matungda ngasi rims ki moktagi miyamgi khongchat amaga loinana Kadangban Mahadev Singda Leiron Chankibani Tongan mafam singda Mokhoigi lakpagi lambida miyamna lay katuna ikai kumnaba utki Kadangban Mahadev Singda yamlaba miyam tinki Tabidiba pawasi Akashwani Imphal dagini Mamang sahigi May Mari dagi lepuraba Jiribam Khongsang train service amugana chelhanaba sem saba hore Railway Safety gi Chief Commissioner Janak Kumar Garg amadi railway official singna Jiribam Khongsang railway station da ngasi yengsinkhre pau kharana hai train service asi tha sigi taretagi amugana hauba yana leiri Agartala Khongsang Jan Shatabdi Express asi Jiribam railway station pauduna Bangai Chungpau musung Khongsang yobani maragasida atopa train ani amasu Khongsang railway station yona chenaba khanari hairi Railway Mantraloina tha sigi tareta Zatrik Singhi damak Uttar Pradesh ki Ayodhya yogadaba akhanaba train ama chelanaba thawrang tawri Committee on Protection of Maitai Victims Morena Moreda lairaba security force singda ahenba sakti piduna awara palehendanaba sarkar gi pungning chingchilli Lubasigi Cherolamada hai maphamadutta lairaba security force da chapsaba mathau tawba ngamnaba tangai phadaba polam sing sarkar asina awat palaitana thambiyu Maphamadutta lairiba miyoi singna state force singda tangai phadana changba polam sing yonbada athingba thamba adubu lup asina akanba mawongda yaningdaba fongdokli Chandel Jilagi miyoi ani paramilitary force singna phuchaibigi thawongbu Chandel Naga People's Organization na yaningdaba fongdorakli Lupasigi Cherolamada hai asiguma thawong asi tungda amugana thoktanaba marilendaba singna akanba mawongda meeting changbiyu Rongmai Naga Youth Organization Manipur gi makha da laiba miyoi singi lam amasung mausagi lanthum sing masana ngakchagadabani haina Rongmai Naga Youth Organization Manipur na hairi Lubasina hai Wildlife Sanctuary Protected Forest natraga Reserve Forest ki mingda lam mapu singna rajya madi kendra sarkar da pithokpa yaroi Naga singna khangjingadabadi lam sing asi naga gini lam mapu khaktagi natte Cancer Warrior Support Friday Chuhing Fund Drive ki thauram ngasi pangthokre Imphal gi Rims ki Psychiatric Department ki Dr. Kamal Holding asi pangthoki ba thauramasi konungmang Imphal gi Lekidrabi El Asalata Devi gi yangkhai matoi shubam babu kumon ga mari lenana pangthokpani thauramasi ga mari lenana cancer patient amada selgi mateng piki thauramasi wangkhai ningtem purkhi mapal de laiba CRN Care gi founder Dr. R.K. Lenin Padmasri Navakit Soramasung CRN Care gi live member adhikari mayum gi Chandra Sharma amadi atopa miyoi kyana saruk yaki Leanda Folk and Classical Academy gi Kulumdoi Shuba Mapokumon Thorum ngasi sangai parudo pangthokare Thorumasigi mari leinana Sangit Natak Academy mana phanglaba sing All Manipur Art and Culture Students Guardians Association gi member sing amasung Academy sigi ahal oiraba artist sing da kudol pot pidon ikai khumnabu utki Keno Kalinda haiba Manipur Classical jagoi amasu utki Dr. Ningthoukhongjam Umadevi na edit tauba Science and Sustainable Development haiba lairik ama ngasi Imphal gi Jawaharlal Nehru Manipur Dance Academy da pangthopa thorum amada fongkre Imphal West Jilagi CYCL ground da chatharakpa sahi 32 makhagi Khelo India Football League Championship ki ngasi sanakiba final match da YWC Thambal Khongna champion oire ngasi sanakiba match atu da YWC Thambal Khongna YWC Langthabal bu panjal nipan ohum da maithiba piramki Tournament asigi atopa league match amada ICC ireng banna Wangoi Football Association bu panjal mapan manga da thoiki Kumalapa ki men's stadium da chathariba sahi 33 makhagi youth league ki ngasi sanakiba match sing da Classic Football Academy na Tidim Road Athletic Union bu panjal amasino da amasung TYDA na Neroka FC bu panjal tarushino da thoikre Akashwani Imphal dagi pau tabiri Pradhan Mantri Narendra Modi na hairi English ngani ni phutareta Bharat asi mapung phana chakhotpa Viksit Bharat oina ba leibak asina manglum da changsili
लेबाग असिना पांडम असि फंगनबा ट्रांसपोर्टेशन सेक्टर असिना अचौब थौदांग अमा लौगदौरी नाइडेलीगी भारत मंडपमदा भारत मोबिलिटी ग्लोबल एक्सपो 2023 हौदोक्लदुना प्रधानमंत्री नाहाय भारत की सेनमिलोन असी यामना कन्न खुमांग चाखोलकली माकी सरकार की अहुम सुब टर्मदा भारत असी मालेम की सेनमिलोन द ख्वाइदगी चाखोलब अहुम सुब लेबाक ओइरगनी मालेम की लेबाक यांखै हेनबगी एग्जिबिटर सनिपान हेन एक्सपोज सरुक यारी संसद के बजेट मिफम हौदोकप निमित्त राष्ट्रपति द्रौपदी मुर्मुना थमखिबा वारोल सिंह लोकसभा मसुंग राज्य सभा खनबा हौख्रे खन नैनबादुदा हौदोकलदुना बीजेपी की एमपी डॉक्टर हिना गाबित सरकारना नुपी सिंगी याइपा थौरांग सिंग पाइखलिबा थबक सखौरम सिंगी लाइरबा इमुंग सिंग लौमी नहारो सिंग अमदी समाज ता सोथन हिंगलिबा मियोय कांगलुप सिंगी नुंगा याइफना पाइखलिबा थबक सिंगी मतंग द पनखि मांगना हाय प्रधानमंत्री नरेंद्र मोदी न रुचिंगबा सरकार असिना नुपी सिंग लाइरबा मियोय सिंग नहारो सिंग लौमी सिंगी फिबम फगनबा अमदी इंफ्रास्ट्रक्चर सिंग सेंगबा सागतपगी मतंग द अहेनबा मीटिंग चंगली लिसिंग अनि तरामारी की मतुंगदगी लेबाग असिदा लेरिबा नुपी सिंगी फिबम निंगथीना फगतले हाइबा वाफम फोंगदोक्लदुना बीजेपी की लुचिंगबा सिना हाय नुपी सिंगी साको थौरांगी दमक सेल्फ हेल्प ग्रुप सिंग लिंखटपा लोकसभा मदि राज्यसभा की विधानसभा सदस्य सिंग नुपी सिंगी रिजर्वेशन थंबा अमदि सेंट्रल स्कीम सिंगी मकाद नुपी सिंगी अखनबा थौरांग सिंग पाइखटपा असिना सिंगबा थबक कया सरकार असिना पाइखटख्रे न्यू एजुकेशन पॉलिसी की मतंगदा बीजेपी की लुचिंगबा सिना हाय मसी मिपुंग खुदिंगमक्ता चबानबा खुदोंग चाबा बिबा थौसिल अमा ओइरे आंगांग सिंगदा मगुन लेबा महि मसिंग पीनबा पांडमदा लेबाग असिदा पीएम श्री स्कूल लिसिंग तरामरी लिंखटलगनी हौकिबे सही तरा रोम असिदा अनोबा मेडिकल कॉलेज सहुम तरामंगा लिंखटखरे अमदि ऑल इंडिया इंस्टीट्यूट ऑफ मेडिकल साइंसेस एम्स का थाक मानबा हॉस्पिटल कयासु लिंखरे प्रधानमंत्री नरेंद्र मोदी की लमजिंग मखादा भारत असी मालेम की सेनमिलोन ख्वाइदगी फबा लेबाक मंगागी मनुंग चनबा ngamle हौकिबे सही तरा रोम असिदा भारत असी मालेम की लुचिंग लेबाक अमुक ओइरकली केंद्र की मंत्री प्रोफेसर एसपी सिंह वाघेल नहाय प्रधानमंत्री नरेंद्र मोदी की सरकार असी सेंजा थुमजा लेतबा सरकार अमु ओइरे हौकिबे सही तरा असिदा सरकार असिना सेंजा थुमजा का मरी लेनबा केस अमत लेखिदे प्रधानमंत्री नरेंद्र मोदी ना सेंजा थुमजा इमुंग मनुंगी ओइबा राजनीति अमदि अरानबा थबक सिंगी मतंगदा यासिनबा खक तौरोय लेबाग असिगी मियाम याइफनबा अमदि साखोनबगी मतंगदा सरकारना पाइखलिबा स्कीम कयागी मतंगदा मांगना सिंगथाखि झारखंड मुक्ति मोर्चा जेएमएम की लुचिंगबा चंपाई सोरेनबु झारखंड की अनौब मुख्यमंत्री ओइना ngasi वासक लौक्रे राज्यपाल सीपी राधाकृष्णन श्री सोरेनबु थबक पाइबा मसुंग अरोन बंगाकपुगी वासक लौकी हौकिबा युमसकैसा निमित्ता मुख्यमंत्री हेमंत सोरेनबु लैंडस्केप की मरी लेना एनफोर्समेंट डायरेक्टोरेट फाखिबदगी श्री चंपाई सोरेनबु ngasi मुख्यमंत्री ओइना नौना वासक लौकिबनी कांग्रेस लुचिंगबा अलमगीर अलाम अमसुंग राष्ट्रीय जनता दल की सत्यानंद भोक्तासु ngasi मंत्री ओइना वासक लौकी अमरोमदा एनफोर्समेंट डायरेक्टोरेट झारखंड की हानगी मुख्यमंत्री सुंग जेएमएम की लुचिंगबा हेमंत सोरेनबु नुमित मंगानी कस्टडी द थमख्रे मांगनी ngasi स्पेशल PLMA क्वार्टर पुथोकी जस्टिस दिनेश टाइन मागपु मखाताना एनफोर्समेंट डायरेक्टोरेट वहंग फाउंग चथनबा नुमित मंगानी कस्टडी असी पीकिबनी सरकार न हाइरी हौजिक फाउबदा आयुष्मान कार्ड कोटी कुंट्रा हेना साख्रे वाफम असी लोकसभादा वहंग पहंगी मतमदा हक्सेल मसुंग याइफयुंबाल की राज्य मंत्री एसपी सिंह वाघेल न फोंदोकिबनी मांगना हाय आयुष्मान भारत प्रधानमंत्री जन आरोग्य योजना असी मालेम की ख्वाइदगी चावना सेल थादबा हक्सेल की स्कीम अमनी मसिना सही अमदा युमथोंग अमदा लुपा लाख मंगागी हक्सेल की खुदोंग चाबा फंगली श्री वाघेल न हाय स्कीम असिना लेबाग असी की सोथरब मियोय कोटी यांखै मंगाद कानबा असी फंगनबा पांदम थमली लेबाग असी हॉस्पिटल 19,794 दा स्कीम असी सनरी अरोइबदा मरोइबा पाव अमु राज्य की एनवायरनमेंट अमसुंग क्लाइमेट चेंज मंत्री थोंगाम बिश्वजित हाइरी अखोई मियोइबना नुंगा याइफबा पुंसी महिंग अमदा हिंगनबगिदमक वेटलैंड कनबा हाइबसी इसा इसागी तौदबा यादरबा थौदांगनी इम्फाल वेस्ट जिला की कदांगबंदा ममांग थागी कुंट्रादा लेखिदबा खुनगाकपा मियोइ अनिगी हकचांग ngasi leiron jankhre ममांग चहीगी मे मरीदगी लेपलुरबा जिरीबाम खोंगसांग ट्रेन सर्विस अमुखना चेलहनबा सेम साबा हौरे प्रधानमंत्री नरेंद्र मोदी न हाइरी इंग 1993 भारत असी मालेमदा मांगजिल थाबा अमदी साखुतपा विकसित भारत ओइनबा होनरी अमसुंग संसद की बजट मिफम हौदोकपा निमित्त राष्ट्रपति द्रौपदी मुर्मुना थमखिबा वारोल सिंह लोकसभा अमसुंग राज्यसभा खनबा हौख्रे पाउलोइजरे।